Ngasigi video haudringai mangoinana yamna maru oiba yamna su urgent oiba wa ama hana haijage yengbiriba singnasu hanadagi khangbiba yaramlani haidana khanjai miyamgi damak seba tawbiriba irebak sigi saknairba saishakpa oja suren Houjik kana naduna rims hospital da leiri mahaki thawai kannabagi damak yamna chawba sanfam ama changadawri adubu mahak nabana maram oiduna isai shakpa ngamlaktabadagi selgi awaba khamthengna mayoknari Deep Think Channelbu yengbiriba pukchal chawraba khwai pumnamakna ngamjaba senfam khara soidana tengbang minasi haidana nolokna haijeri selgi tengbang ngamjadaba singna singjamai 360 na thagatpirakpa Facebook post amadi video yariba makhai share tawbiduna oja suren amadi mahaki imungbu tengbang minasi loinana lamdam sigi subscriber masing yamba maming lerba YouTuber singi channel singdasu paujel si mayamda yohannabagi damak soidana request tawbinaba haijeri Content creator duna uhaudaba haibadu leitanabagi damak mayam changdana comment section da haiminasi social media na afaba thabak amagi damak kayamuk tawba ngambage haibadu handaki matang sida punu utminasi GPay number amadi atai details sing sida leijere ngasigi topic lomda amuk mai onsin minarasi Houjiki fong saba Finland amadi Sweden neto yaurani habagi pau mayam su soidana tabiramleni khanjai Hana tabi khidriba oirgana channel sida thagat chakhiba mamangi video sing yengbinaba haijari video sing dugi link description da hapcharamge leibak ani sigi khongthang matungdagi di Houjik Geopolitics ki sinda yamna chawba ahongba ama sodana laklani Prithibhi si Houjik leibak ayambana neto da yawba natragana neto gi michang da leiduna global neto haiba ama semlaknabagi mong da leiri masina geopolitics ta karam mong da impact tawgani habdu yengminasi aikhoi loinabak hanadagi cold war gi maramda tare Masi ani subalanjaw matung United States amadi USSR ani hakthengna na lan tongna dragasu khutlai lamjan tanaba amadi ungkhatna duna leiramba matam adune 1947 dagi horaga 1991 da USSR kaithakhiba matam adu fau Cold War period manung chalamme Cold War manung da United States amadi USSR gi NATO amadi Warsaw Pact haidana camp khaidokna duna leirambadu 1991 da Warsaw Pact muthatkraba matung NATO matomta leirakhi loinana anouba member sing khomduna hena mapangal kan khalakhi Houjiki matam si ani suba Cold War period haure haidana expert singna phongdoknarakli Wikipedia da fau second Cold War haidana page leirabane Handaki Cold War sida khaidoknagadawriba camp ani dude nakal amaromdana United States na luchingba global NATO amaromdana China gi global security initiative na oigani haire Global Security Initiative ki maramda hena khangnabagi damak mamangda thagat chakraba video si yengbinaba haijari China na group asida Russia Pakistan amadi North Korea na chingbasing khomduna yahonlakpagi oithokpa yamna wangna lei NATO gi website tasu NATO bu hena mapangal kanba alliance ama 2030 faugi manungda ohengani haidana palle Oirakliba fivam asida India su yam kuina kana amatagi michang changjaroi aikhoidi neutral oina leijage habayar oidore Lurabasulu global NATO natragana global security initiative ta yaudaba sukya yadaba taangkak lakane India si quad hariba group sigi member oiri maram asina United States na Houjik ma global NATO gi member oyu haidana khomlakpagi chance khara nemi Adugi mahut United States na apik palaybak sing maru oina China na attack torakani haidana mi paiduna leiriba khanongpoki Asian laybak ming oina palabada Philippines Indonesia Vietnam asina chingbasing sida oina mai onsin khini Houjik panchakriba laybak sing adu China dagi protection yamna darkar oiduna leiba ngaktane China na United States amadi NATO gi khongthang sida yamna concern oi Chinese President Xi Jinping na Biden masamak tasu Quad si China gi mayokta semba group ni haidana maral sikhi China na Japan da su NATO gi Indo-Pacific region da pakthok sandorak pasibu saugat kanu haidana haikhi Japan hariba leibak sidi quad grouping gi member ne loinana global NATO da Japan yaurakpagi yamna wangno oithokpalei Southeast Asia gi leibak singna global NATO saugatuna group sigi saruk ama oiragadi thodok amada member singi reaction chapmanana tawminaba yarakane Handak Russia na Ukraine da lan tasilaba matung United States na democracy chatpa leibak sing manaraga punna Russia bu sanction tahoningkhi Adubu United States na pamlibadumakti oithorakhide masigi maramdi leibak kaya Russia gi khutlai thau amadi maruiba potlam singi damak yamna chawna tangduna leibaduna ne China gi matang na sanction tawbana amuke hena wana thokane leibak kaya ama Chinese electronics amadi atai potlam singi damak yamna chawna depend tawi China na Taiwan da hack attack tawbaga US na leibak mayam gi oiba collective response ama pimina wasoidana pamgane maram asina United States ki damak global NATO yamna maru oi Fivam asida India karamba group ta yahubana fagane adom gi mot phongdok piramo